Urbanisation lakpadagi Lam Khopchanba amadi Amot Akai gi Chang Hengatlakpa Asina lamdam asigi Wetland sing Mangshillaknaba Achouba Maram ama Oiri haina Directorate of Environment and Climate Change ki Director Dr Tourangbam Brajakumar na phongdorakli lakliba February 2 da malengi mafam kayada pangthokkadoriba World Wetlands Day gi thauramgi mangoinana ngasi porongpata leiba Directorate asigi office ta pangthokpa state level symposium amada wafam asi mahakna phongdokhibani mahakna makhata na hai lamdam asigi wetland sing kannaba hotnabada awareness khaktamak pibanadi mai pakpa ngamloi masigi damak mahairoi shinda chapchaba education ama pibagi tangai phadaba lei National Wetland Atlas ke report matung inna punjalising ani tarada Manipur da lam hectare ani dasmit ani manga henna chauba wetland chama kuntra mari leiri masigi manungda wetland mari futara taret digitize tawkhre wetland kunithoi gi fibam gi matangda India lengakta brief document plan khatkre amadi wetland taret na notify tawnaba process tawba loire waithau part fumlen part jaimeng let yaral part amasung utra part asi Government of India gi integrated management plan gi senthang makhada semgatpa hokre Government of India da brief document lankhat khaba wetland kunithoi asisu athubada semgatnaba pandam thamli nakal amaromda lamdam asigi urban area singdagi Amot Akai kaya lepa leitana thadarakliba asina maram oiraga lamdam asigi wetland sing mangtharapani maram aduna miyam punna wakhal taminaduna wetland sing asi kannaba hotna minnabagi tangai phadaba lei nakal amaromda amuk malemgi oina aying asagi khal kaitharapa asinasu wetland sing mangshillakpagi Achouba Maram ama oiri fibam sokna leiriba wetland kharadagi changwangna carbon thadorakpana climate change da amuk mateng pangsilibani wetland kannaba mari leinaba singna awareness kaya pirabasu miyam maru oina mahairoi singda matik chaba education pidrabadi pandam adu phangba ngamloi hainasu mahakna makhatana phongdokhe panba yabadi ngasi pangthokliba symposium aduda January amadagi Manipur gi district khudingmakta pangthokhiba college level symposium competition singdagi khanggatlaba mahairoi kunmathoina saruk yari ngasi pangthokliba asina state ki thakta final round oina pangthokpani thauram aduda state wetland authority gi technical committee member Dr. Samungawna moderator Manipur University gi Department of Environment Science ki head Dr. Raju amadi Info Review and Political Science ki editor Pradeep Phanjobamna jury oike Ladiba education system says that when a wetland protection simasu pegi syllabus ki wang hapsala kanda when tamdona wetlands kangadege wetland amana piriba ecosystem servicing se kamai na mo kamina gadege amadi maki kanbagi pandam says that when a changhamina bada nungai na changhamina nabagi wetland science na chingba wetland sigi piriba ecology magi biodiversity magi climate change ga lainare mari duga miyoi bai khoi ga lainare ba usau che ga lainare ba biodiversity matang sugu matang since the loan mo se satra moina amadi education system yaura sabdo madi pandam da hoi lainana bagi pandam da hamjabani adura matung da su ekoi sugumba matam matam ni sanaba environment ki sanaba dugumba matam dum da musim bajim ama koi sinna bagi green education program na koi na huduk se ki program makha da koi college sing kunna changcham min na kani